Assam ki Congress MP Gourav Gogoi Asi Awang Nongpok Lamdamdagini Haibada Ekaiba Faowe haina Hanagi Chief Minister and Biren Singh na mahaki social media da thadropa warol amana khangalakli warol asina makha taraduna hai Lok Sabha da satakiba debate amada MP asina Indian military strategy maruoina fighter jet singna long range strike satakiba duga mari leinana hangkiba wahang sing adugi matangda criticize tawduna luchingba sina modern warfare technique basic sing asi ningthina khangdre haina maral sikiba loinana MP sina operation sindurgi matangda debate tawbada sizinnakiba wangang sangang adu armed force singda ekaiba pibani frontline da leiriba singna soktaba leitana honakiba du nation asibu ngak senabani MP sina India gi fighter jet singna satakiba long range strategy do karimata khangdana close range gi kapa yadabra haina Fongdo kiba dubu criticize tawraduna MPC Northeast Dagini Haibada Ekaiba Faowe haina warola du da palli